Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Rajapal Anusuya Uike leibak asigi tongan-tongan ba raja singda mahi tamliba Manipur gi mahiroi sing asoi angam thokhandanaba mari leinaba singda khanghankhre Kokomina sinduna July 18 da satkiba miyam gi oiba khungsata lawkiba warep sing yawba cherol amang ase Pradhan Mantri gi office ta pisinkhre leibak ki atai mafam singa loinana Manipur da su intensified mission Indradhanush 5.0 ngasi Haksel Mantri Dr. Sapam Ranjana hudokre Imphal West, Imphal East amasung Bisnupur Jila gi oina hayang ayuk pung 5 dagi nungtil pung 2 phawba curfew komthokani amasung Pradhan Mantri na hairi vocal for local haibasi miyam gi khongjang oirakpaga loinana leibak asigi textile gi lamda asoba safu ama pire Rajapal Anusuya Uike leibak asigi tongan-tongan ba raja singda awang bathaki mahimasing amasung professional course tamliba Manipur gi mahiroi sing asoi angam thokhandanaba mari leinaba authority da khanghankhre Raj Bhavan gi serol amagi matung ina May 3 dagi raja sida hojik oiriba phibam asina maram oiduna Nagaland amasung Tamil Nadu da leiriba mahiroi sing asoi angam thokhandanaba matik saba thabak laukhakani haina raja sing adugi Rajapal singna thajaba pirakle hairi kanagumba mahiroi singna khudongchadaba tholakpa matamda Makhoi na leiriba raja sigi Rajapal gi secretariat singdagi mateng launaba Rajapal na khanghalakli Coordinating Committee on Manipur Integrity Kokomina sinduna July 18 da satkiba miyam gi oiba khungsata lawkiba warep sing yawba cherol amang asi Pradhan Mantri gi office ta pisinkhre Pradhan Mantri da pisinkiba iba cherol aduda yawgriba wafam singdi Manipur da thokliba irang asida maru oina mapandagi aina yadaba mongda changsilakiba Sin Kuki Narco Terrorism masak khangdoktuna masagi maramda halankinaba kendra sarkarna thabak paikhatpiyu Manipur gi territorial integrity amadi administration kahendana thambinaba amadi Manipur da aina yadaba mongda changsilakiba mitop sing khangdoknaba English nga machamapanya khaima thoida bezier oiduna National Register of Citizens NRC mapungphana chatna hanbiyu haibu wafam yauri Manipur gi hojik oriba phibam asida isang thawba lusingba ama yamna maktangai fade Imphal da pangthokpa pawgi mifam amada socio-political commentator Songtham Bijoy na hai lusingba ama oiraga tumina leithokpa haibasina irang asi laksinba ngamloi mangna hai raja sida hojik thokliba irang asiga mari leinana yamlaba Central Security Force mayam ama thajilakliba sina raja sida external aggression gi singnaba chauna leire haibadu takpani hojik phawbada Central Armed Police Force lising humbudra hena thajilaklaba asi phawbada lamdama sida santi purakpa ngamdri mangna hai Manipur Vidhan Sabha gi mifam thasi kunmathoi da kauriba si thengmale sangsad ki mifam chatharingai da khanaba Vidhan Sabha mifam pangthoktuna raja si gi miyamna yaba road map ama semduna sangsata pukhanaba hona hogadabani Sri Bijoy na hai Manipur gi hojik oiriba phibam asida raja si gi MLA sing miyamna penadre MLA oina makhoi gi tawpham thokpa thabak sing torokpa miyamna khaurang na ngairi Class 9 dagi 12 fawba gi class sing Tha asigi tara sagol se numitagi hauragani hairi Raijagi Education S ki Director Laisram Nanda Kumar Singh na thokpa cherol amana hai Education S ki makhada leiba Zonal Education Officer Singh na hiramasi gi matangda mari leinaba thabak sing laukhanaba khanghalakli Serol adun hai Manipur da hojik tongan ba management sing na salaiba class 9 dagi 12 fawbugi school lising ama chani kunmapan lei masigi manungda hojik relief ka mari leinana sizinariba school ko 9 gi di class haukhiroi Masigi damak tongan ba hukum ama thokani mahiroi singna lairik tamkhidaba matham sing menkhanaba sarkarna lokhatpa yaba thabak lokhatkani hairi Mukhya Mantri Nongthomam Birena kwakta gi thokdokta leikhidraba miyoi singi imung manungda sarkar gi thabak piragani haina thajaba pikre wafam asi leikhidraba gi imung manung All Manipur VDF Employees Welfare Association gi mihusing amadi Moirang Kendra gi MLA yauna Mukhya Mantri gi secretariat ngarang unaba amada phongdokhibani Unabadu da Mukhya Mantri Nongthomam Birena thawdok adubu akanba mongda yaningdaba uladuna laikhidraba BDF personnel adugi mafamda raija gi thakta ikai khumnabo gi thawram ama hayeng ahanba Manipur Rifles ta pangtholagani haikhi loinana thawdok aduda laikhidraba imung singi naknaba mari mata singda Mukhya Mantri na mahaki maikaidagi lupa lakh amamamgi mateng su pikhi kwakta da handakta miyamgi haulaksinaba honabada Assam Rifles na Nupi oibi singda ka henba thawng chathakiba adubu yaningdaba phongdoktuna ngasi mafam kayada nupi singna wakat khongjang changsinki Khurai ahongai lekai mara paibi nupi lob Khurai ahongai thangjam lekai nupi kanglup amasung
Tilipati Mairapaibi Nupilup Nangasi, Kurai Ahongaida Assam Rifles ki mayokta, Wakat Khongjang Chathakre. Khongjang adu da saru yaki bisingna, Assam Rifles ki misang mikhai naiba, ka henba thong sing yaningde, Manipur dagi Assam Rifles logthoko amasung Manipur gi apunba saktam kaiba yaroi haibana jingba kholaw sing lauki. Tera kaithel da nupi kayana, Assam Rifles ki thawongbu yaningdaba phongdoktuna wakat mifam phamki, loinana kholaw kaya su lauki. Sports and Cultural Organization Sako amadi, Mairapaibi Usiwa Mayai Lekai na puna sinduna, Usiwa da wakat mifam phamki. Langthabal kunjagi lekai ahungi Mairapaibi singnasu, Assam Rifles na Torbung Bangla da nupi singda ka henba thawong chathakiba dubu yaningdaba phongdoktuna khongjang chathakre. Mitai Langol Warok lekai gi ima ibel singna, Manipur dagi Assam Rifles logtho haina wakan mifam phamkre. Langjing achauba Women's Welfare Association asu Assam Rifles ki mayokta wakan mifam phamki. Tabiriba pawasi Akashvani Imphal dagi ni. Intensified Mission Indradhanush IMI 5.0 ngasi Haksel Mantri Dr. Sapam Ranjan Hodokre. Thaurang asigi makhada pokpadagi na sahi banga phawgi manungda leiba angangsingda leina makhal tarani thoidagi ngakthoknaba hidak amasung measles rubella leina mapungphana muthanaba tika kapthokani. National Health Mission gi makhada Manipur State Health Society amasung Directorate of Family Welfare Services Manipur na sinduna Imphal gi Jenims ta pangthokhiba thoram aduda Haksel Mantri Dr. Sapam Ranjan hai Thaurang asigi makhada angang sada samatika thadoknaba pandam thamli. Intensified Mission Indradhanush 5.0 asi sahi amada round ahumlak pangthokani. Ahanba tangka asi ngasidagi hauraga tha asigi tarani thoi phawbu chathagani. Ani suba round mathang thagi taramathoi da amasung ahum suba round na October 8 dagi haugani. Measles amasung rubella asia koi eradicate tawna ngamna ba da makta koi angang khudingmak Manipur gi jaga pumna makta intensified program mission je yamna chogo mission amani successful ohan ba ma yamna mathau ta braina kanje angang ji tasengna yamna matam chana kaphu dagri ma gi ill effects yamna lay let's make it 100% our department koi fully functional and it has to function fully so that we are for the people angang pumna mak vaccination je phanghauna ba da makta koi angang ngam level da puna minasi hada Akashvani Paumina hai handaki oina miron binupi lising ni futaruk chamnga hena amasung pokpadagina sahi manga phawgi manungda leiba angang lak ahum lising ni phunipan henbada measles rubella yauna leina tarani thodigi ngakthoknaba tika thabagi thabak chathagani. Tamenglong amasung Kangpokpi jila dasu Deputy Commissioner singna IMI 5.0 District Hospital singda hodokhi. Thaubalgi oina su thauramasi Wangjing Kodompokpi Sports Complex da hangliba relief camp tangasi jila asigi Deputy Commissioner na hodokhi. Ngamkhai Sahar Moreda mathau thoriba manga suba IRB gi personnel ama dengi narakpadagi laikanaba ngamdana laikhidraba personnel adu yaripok yambe makha lekai dagini. Police ki pauna hai laikhidraba IRB personnel asi numit humni gi mamangdagi laihukan na horakhi. Maduda More District Hospital da pukhatuna test tawba matamda dengi na nare haiba khanglakhi. Ma ki phibam lusilakpadagi Imphal da puraktuna layengnaba honaringai jerakta ngarang ahing nongya edwaida laikanaba ngamdana laikhidabani. Laikhidabagi haksang Jenims ki mokta thamli. Imphal West, Imphal East amasung Bisnupur jila gi oina hayang ayuk pung 5 dagi nungthil pung 2 phawba curfew komthokani. Thaubal jila gi oina hayang ayuk pung 5 dagi nungthil pung 3 phawba curfew komthokani. Kaksing amasung Churachandpur jila singda hayang ayuk pung 5 dagi numidang wairam pung 5 phawba curfew komthokani. Mapan suba National Handloom Day ngasi Lamboi Khongnangkhongda leiba Apparel and Garment Making Center da pangthokre. Raijagi Handlooms and Textiles Directorate na sinduna pangthokhiba palan thorom aduda handloom amasung textile gi lamda ningthina thabak hairaba miyoising puthongnaba training program amasu hogdokhi. Thorom asigi matangda pawdam ama. Matam kayagi mamangdi rajya asida fisalonsa gi thabakna khunai asigi senmitlonda achauba thodang ama loduna lakli. Maram aduna lamdam asigi miyam maru oina nupi singna National Handloom Day asi yamna maru oiba numit ama oina longne. Bharat laiba rajya singi manungda Manipurna fisakon masing khwaidagi hena leibada mari suba rajya oibagi mafam kalli. Rajya asida fisabi apunba masing lak ani lishing tarani thoi leiduna fisalonsada chauna mateng piri. Masina lamdam asigi maru oina iyong fina chingba mapan leibak singda thadoktuna lamdam asigi fisabi singi fisalonsada leiriba haisingba adu takpangami. Numit asina lakpada Rajya Sarkargi Handloom and Textiles ki Director K. Lamli Kamaina asumna hai. Nase Handloom Day lakpa matamda nahongnana masi mayam se khoi sinnarakanda sin ade khoi gi pisalonsa toribi amadi
masi yokhali ba kudimak akona sawalaka basi Manipuda hisansa thabak se khoida mai pani dong ta kudimak ki amaga masi soto pina ba masangi tangoda am jaga da hisansa to kudimak po mapan suba helum gi limit sina punawa ku yai ko oisno apikpa raja ama oirabasu lamdam asidagi puthokpa thambalgi langlana saba firol singna lamdam asibu masak takpa mafam oiri raja asigi senmitlon amadi haithoi singthoibada masak takliba sinfam asida hena sakti pinaba iramdamgi fisalon sagi pothok singbu sizinabana fisabi singi senthok hengat hannabagi pandamda ngasi su palan asi pangthokli Agastpani Imphal gi pau gi damak Rajkumari Mangal Snaga loinana Devika Chingtham Thoromadu da Handloom and Textile gi director K Lamlika maina hai sarkar gi loisang sing da handloom gi pothok sing soidana siznana ba thabak lokhat pa hore masigi mathakta fisabi sing da langsa da yangkhai mamalta na phanghan batana tana fi hobagi mamal su lodre pumna ma si raija sigi handloom chawkharana ba lokholokpa khongthang sing ni iramdam gi handloom gi pothok sing raija sigi miyam na hena siznana ba su director na appeal tawki Thoromadu da saruk yakiba Handloom and Textile gi joint director E.J. na hai fisabi sing na hena section fisa duna magun laiba pothok sing puthok na ba honarabadi madubu miyam na pamna ba henget padana tana makhoi gi senthok henget hanbada su chauna mateng oigani directorate ki maikai dagi fisabi sing da angam bathakta mateng kaya panglabasu maram sadana phigi mamal ka hena wangna yona ba honabagi thawang asi tok pachumgani district handloom and textiles Tamenglong na sinduna National Handloom Day gi thorom ngasi Tamenglong khunjau da su pangthokre Manipur da hujik thokliba irang asi santi oina warusin purakna ba honabagi mahuta Central Paramilitary Forcing lamdam asida leptana thajilakliba asibu Manipur Muslim Welfare Organization na yaningda ba phongdokli zero lamada lup asina kaidawnungda mache taba yararoidaba lamdam asida civil war thokna ba sinbi ganu haina Pradhan Mantri Narendra Modi gi pukning singsilakli Imphal gi LMS Law College lingkhat ki bagi numet ngasi college asida pangthokre Thoromadu da college asigi founder member singi photo da leisu katuna ikai kumna bodki loinana Manipur gi tangkhul furup ki ahanba high court ki judge oikiba Manipur Human Rights Commission gi hanagi chairman Satisgarh amasung Himachal Pradesh High Court ki chief justice oiramba WA sisakna laikhidabada college asigi principal teaching non teaching staff amasung students union singna awaba phongdoktuna minute ani 2 minute leptuna ikai kumna bodki Green Universal Foundation na Leptana Satharakpa Thoromgi Saruk Amo Oinangasi, Kwakta Municipal Area gi, Ward number 7 da Uchara Kaya Thakre. Environmental activist Anis Ahmad na, Thoromadu Hogdogladuna, Nongmayama di bom gi ahoba makhulna koibagi phibam kaihalapadana tana, Lamlaki usek pairakpagi sang hantahanna ba machak ama oire haina nung haitaba phongdokhi. Akashvani Imphal dagi paukta biri. Pradhan Mantri Narendra Modi na hairi, Vocal for Local haibasi miyam gi khongjang oirakpaga loinana. Leibag asigi textile gi lamda soba safu ama pire New Delhi gi Pragati Maidan da ngasi pangthokpa 8 suba National Handloom Day gi thoromda wangangbada Sri Modi na hai textile sector da Vocal for Local scheme hawdokpadagi fisabi sing amasung artisan sing da kanaba kya piba ngamle numit asina lakpaga loinana leibag asigi miyam na local gi pothok sing hena pamna hanaba honana ba Sri Modi na hairi Zem portal gi matang da Sri Modi na hai Leibag asigi MSME lak ama 1,800 portal asiga khosamna na thabak tawri haiba portal asida apikpa enterprise sing na makhoi gi project sing hakthengna na yonbagi khudongchaba piri Sri Modi na hai sarkar na handicraft ki pothok sing yonbagi sang hengarhanaba ekta mall hangdokna ba thorang tawri Thoromadu da textile amasung MSME sector gi handloom amasung khadi gi fisabi artisan amasung stakeholder punna 3,000 hena saruk yakhi Aroibada maroiba pau amukhana Rajapal Anusuya Wikena Leibag asigi tongan ba raja singda mahitam liba Manipur gi mahiroi sing asoy ngam thogandana ba mari lena ba singda khanghankhre Kokomina sinduna July 18 da satkiba miyam gi oiba khongchata lawkiba warep sing yawba cherol amang asi Pradhan Mantri gi office da pisinkhre Leibag ke tai mafam singa loinana Manipur da su intensified mission Indradhanush 5.0 ngasi Hakchel Mantri Dr. Sapam Ranjan na hudokre Imphal West, Imphal East amasung Bisnupur Jila gi oina hayang ayuk pung 5 dagi nungthil pung 2 phawba curfew komthokani amasung Pradhan Mantri na hairi Vocal for Local haibasi miyam gi khongjang oirakpaga loinana leibag asigi textile gi lamda asoba safu ama pire Pauloi jare